Mamang sahi kumja 2023 ki May ki tang ahum degi hawrakhiba kanglu ki irang iroinana mafam kayada mob justice ki thawng ama chathalliba si sarkar na akan mieng changba mathok tare kanagum miyo yama mara leire khallaba su madu miyo kharana warak watim to bhai basi ain gi mayok tani mara lei basing pharga police ta sinaduna makoi singadu maral gi matung ni sairak pine bhon aban amani madu gi ona taina bata tongan tongan miyo kanglup sina mara leire haiba miyo kaya pharga phu seiba gi video footage social media thagalak pa gi chatna biam lekli basidi yamna serious oiba kaima mini haina lobu yai miyo yama mara leire haiduna phu seiba gi video footage social media thagalak pa gi chatna biama lekli basina masagi maral gi matung ni sairak adu phangjabani haina lawrabasu mara leijida ba mahaki imung manung singdi ikai piru khumlibani Nauriban pi machan pa macha kaya mara leire haiduna phu seibagi video footage thagat narakpa sina mahaki imung manung amadi mahaki tungi career da achoba mangjaba amasu oiribani madugi daita kanana pugudauri asi ana yeropu matamda manipur da chenari basing phu cheibagi video dandi piban ikai phiru khumbadagi suicide taw khromi adigi punsi amuk halakpa yagadauribra ain gimni engadi suicide tawbuna traga tawdaba mob justice ki thongsa tharibasing adu mara leiribani aduna kanagum mob justice ki thong asi makhatana thoktanaba sarkar gi mekaidagi mathau taba thabak sing paikapam thoki madu natrabadi crime amagi mathak na crime am amu thoknabagi maramam oirakhibasu yai masagi maral gi matung ne mari linabo thoitine phara phawboda media da putokum matamdadi miyamna masa khangdana ba haiduna mamaida magic station dun hotnaribani adubu mob justice ta maral leibasing miyamna phu cheibadu sikhibayu kayasu yawkrabani thodo adu chenaribasing ain gi oiba charak phanglabasu sikhibayu adu amuk halaklaroi लेबाक असिगी लोकोना फाव अखनब केस खर नतन मरा लेरे हाइना मसानी याजरबसु सिबगी चराक पीबगी मुहूर्त मपुंसी चुप जेल लेबगी चराक पीदुन मसागी मरा चुमथोकनबगी तांजा पीरिबनी अदुना मोब जस्टिस की थोंग चथरिबसिंग असिदी अचौब क्राइम नि हाइना लौरोइदबगी मरम लेते Hello everyone, it is IPAP TV News, a news networking channel dedicated to the cause of human rights.